Kautrukta sariba National Sports University lam demarcation tauna bahona bada ngasi lamsang police station gi manung chanba harau thel amadi senjam chirang ani ki lona ba mafamda police amadi miyamga hingsa yauna akan ba mongda khuthok na krai Imphal West ki additional SP Law and Order amadi Deputy SP Commando yauna punna police tararom phibam thina asopan nang krai Thogdok thofam dagi fangba pauda hariba lam asigi demarcation tauna bagidamak ngasi ayo pung mapan aduai dagi District Administration Imphal West District Police Imphal West Special Commando 9 IRB amadi Kangpopi Police Team ama changsinduna demarcation tauna ba honaringaida mafam maduda hana dagi leiramba chingi praja kayana demarcation adu Kangpopi ki authority amadi civil society sing yaudana tauba yaroi haina thingba pikhi Maduda nakal ani ki marakta akan ba ungkhana ba thorak padagi police samna nauri amasung nung kaya leptana thomsilakhi police ki maikaidagi su handuna miyam adubu tankhaina ba tear gas smoke bomb na chingba kaya kaptuna honakhi adumakpu chingthaktagi nauri amadi nungdum kaya huntharakpana police personnel kaya ma sopan nangkhi ayupung 12 makhai aduaida Imphal West Police na ahenba enforcement team kaya maga koksinduna akan ba mawongda fiba madu laksana ba honakhi Talak adugi khudong chaba lahoduna settlement department ki team su changsinduna hariba mafam sing aduda GSP location loduna mai pakna demarcation tawki ngasi irang aduda soklaba police officer sing adudi additional SP Law and Order TH Shankardeva Deputy SP Y Kishore Chan amadi adopa police personnel nipan amasu mai makok makhut amadi makhongda sokpan nangki Akoi nuzik lejari mafam asi senjam chirang amadi harau thel ani gi lona ba mafam amadani hai ba mafam asida ngasi ayuk pung nipan mapan adwai gi hauraga police amadi praja miyam gi marakta akan mamong da chayet na ba ungkhada ba gi fium da leri praja miyam gi maikei da gi su police tamna nung thomba amadi nauri caption na chingba thabak kya chathi police ki maikei da gi su hari mafam asida Kiasia kaya kaptuna pradamia mutan khaina honari marak asida khoina fujijuk phangjaba pauda police officer ani yauna police personnel kaya ma sok apan nangre paudom jari ba sarat cameraman sir Corina Tom TV News Imphal